Lamboi Kongnangkhonggi COVID Care Center da Leirubi Nupi ama test Toudana Thadorakpadagi Amuk Hanna positive Oire. COVID-19 positive oibadagi Imphal West ke Lamboi Kongnangkhong da Leiriba COVID Care Center asida Leiduna Makatana Layeng Satharakibi Masagi chahi kunguhumdorom surabi Nupi ama ngarang COVID Care Center asida COVID test sungtau Toudana mayumda hanba yare haibagi discharge certificate piduna Thadoraklaba matungda yumgi miyoi singna yum yaudringaida amuk hanna test tauba matamda COVID-19 positive oibada Manti Pukrida leiba Triple IT COVID Care Center da makatana layeng sathaduna amuk leiri yamna ngakpa thokdok asigi matangda pausi asida Triple IT da amuk hanna layeng duna leiribe nupi asina phongdorokpagi matung inade COVID-19 positive oiduna lamboi Kongnangkhonggi COVID Care Center da numit 10 leire adubu mari leinaba authority na COVID test amuk hanna tawduna negative amade positive oire haibadu khanghandana ngarang yumda chatpa yare haiduna discharge certificate piduna COVID Care Center adudagi mapal thogalakhi adubu mahakpu lawba lakliba yumgi miyoi singna hana COVID-19 test tawduna negative amade positive oire haibadu khangdoktana yumda pusinbadi chumde khanbadagi Imphal International Airport leiriba COVID test tawphamda amuk hanna test tawkhi maduda positive oire haina result pirakhi masidagi mari leinaba authority na mahakpu Mantri Pukrida leiriba Triple IT gi COVID Care Center da thamduna hauzik makhatana layeng sathari haiki positive oirabi nupi asina makhatana phongdorkhibade lamboi Kongnangkhonggi COVID Care Center da leiriba positive oiraba miyoi singbu karigidamakta COVID test tawdana numit 10 sure haiduna yumda hanbagi ayaba piribano masi yamna lale mahak masama COVID test tawdana mayumda halamba tarabade yumgi miyoi singda amuk laichet asi mathang sandoraktuna imung hupna COVID-19 positive oirakpa yabagi akiba du leiramgani yumda sangdringai matamda amuk hana COVID test tawbadagi positive oire haiba adu khangbadagi mahak masa amasung imung manunggi miyoi singda laichat asi sandoktanaba hotnabani maduna COVID Care Center da leiriba miyoi singbu COVID test tawdaga negative amade positive oire haiba adu khanglaga mayumda halhanbana chumgani maduna tana mafam marang khangdana mayumda halhanba tarabade Laichat asi Manipur gi mafam khudingmakta pak sana sandoraktuna laichat asina Manipur miyam pumnamag asibagi khayata yosinkiba yabagi akiba du leigani haiba wafam su phongdokhi lupa humbudra mangagi coin October 10 tarukta puthoklagani Food and Agricultural Organization FAO linkhatkibagi humbudra ga manga suba ningsing numit ka mari leinana laklibo October gi tang 10 tarukta India gi Prime Minister Narendra Modi na lupa humbudra mangagi coin release tawragani mahakna hugdokadoriba lupa humbudra mangagi coin asina India amadi FAO gi marakta leinarakliba mari adu sesil hanbaga loinana hena ningsinglagani haina Prime Minister Office tagi thadorokpa serol amada phongdorokli numit asida Narendra Modi na biofertilizer na develop tawba mahimarong makhal nipal su jati 13 ta kathokani hairi panba yavadi malemda chak tangba thoktanaba jinjakta nutrition gi chang wangkhat handuna malnutrition gi awaba adu koknabagi damak lau singu bagi pothok hena puthoknabagi pandamda inglising amaga chamapan nifu mangagi October 13 ta FAO linkhatkibani High Court na Hathras victim bu athengba ahingda poloi khibadu human right violate tobani high kre Allahabad High Court na Hathras ki victim bu athengba ahingda poloi khibadu human right violate tobani high kre Chahi 18 khak subada ngai dibi nupi amabu gang rape tawraba matungda mihathi na hati khrabibu laingakna athengba hingda victim gi imung manunggi ayaba yaudana poloi khiba ase laingaki asuki matik asoibani haina palladuna lairiba phibam asida laingakna political parties sing amadi organization singna electronic amadi print media da lanai oiba warol pidanaba khanghankhre Lucknow High Court ki bench amana Hathras ki asigumba phibamda karamna poloi gadagi haibagi kanglon semnaba state laingakta khanghankhre hairi Hathras ta sahi 18 gi nupi macha ama rape tawraga hatpagi wathok oiringai sahi 3 gi angang amasu rape tawbikhre Uttar Pradesh ki Hathras district ta sahi 18 gi nupi macha amabu izat manghanduna hatoklaga hundoklambagi thokdok tha amaromda ngairingaida district asida sahi 3 gi nupi macha amasu ngarang izat manghan biramle Nupi masa asigi makhurana phongdokhibada Arvinda kauba victim oiriba nupi masa asigi imung manunggi mari mata amana nupi masa asina mayumgi mapalda sanaringaida nupa asina mayumda themduna puraba matung tukat chaningai oiraba thabak asi sathakibani haide
थौदोक असिबु थोकिबा हाथरास की डिस्ट्रिक्ट की सासनी की सरकार ऑफिसर रुचि गुप्ता फोंदोखिबदा मारा लैबा मियोय असि फाबगा लोइनना केस अमर रजिस्टर तौख्रे हाइरि नुपी मसा असिगी इमुंग मनुंगना ngarang नुमिदांग वाइरम चिंगनवदगी हॉस्पिटल दा पुदुना चेक तौहलुबदा नुपी मसा असि इज्जत मांगन बिख्रे हाइबसी कंफर्म तौखिबनी हाइरि निंगसिंगबा याई हौखिबा सेप्टेम्बर की तांग 13 दा चही 18 की नुपी मचा अमा अपर कास्ट की मियोय मरीना गैंग रेप तौदुना हॉस्पिटल दा नुमित 13 नि लायेंगलबा मतुंग लाइकनबा ngамदना लैखिदबदगी हौजिक स्टेट असिदा अचौवा वाथोक ओइरकपदगी केस असि हौजिक CBI ना थिजिनबगी थबक चथरिबनी यूपी की चीफ मिनिस्टर ना नुपी अंगांग दा चथबा क्राइम सिंग खुदकता एक्शन लौनबा खंगहनख्रे यूपी की चीफ मिनिस्टर ना नुपी अंगांग दा चथबा क्राइम सिंग यामना हक्सिन लौबगा लोइनना क्राइम सिंग अदुदा चेनबा सिंगी मथकता खुदकता एक्शन लौनबा खंगहनखिबगा लोइनना इन्वेस्टिगेशन की थबकसु खुदकता लोइसिनबा खंगहनख्रे मसी हंदकता नुपी अंगांग दा चथबा क्राइम सिंग था अनिगी मनुंगदा लोइसिनगदबनी हाइना भारत सरकार ना स्टेट अमदे यूनियन टेरिटोरी सिंगदा खंगनखिबा दुगा मरी लेनना यूपी की चीफ मिनिस्टर ना नुपी अंगांग दा चथबा क्राइम की मायोक्ता खुदकता एक्शन लौनबा पाउताक पिखिबनी हाइरि